numidang Churachandpurda miyamna CRPF na sizinaba winger ama mai thakre. Amadi Maring Furupki Panthong Sariba Mafam Singh Masak Khangdaba Singhna Thugairam le hairi. Khurumjari ISTV Pau meeting tabiri bapum namakpu taram okjari Pau sandok na pizare. Ngarang numidang Churachandpurda miyamna CRPF na sizinaba winger ama mai thakre. Thongtogasi ngarang numidang pung taruk makhairum tabada Taramapan Suba Garwal Rifles ki Casper Amana Tuibong Junction da gari macha thoba miyoi ani thenglam laga hanna yenglam de haiba wahawtigi khoisaung naraba nahasing na khudakta shutdown laukthokuna Khongjang Jangsilakhibani Khongjang Jangsin basingna CRPF na tonglakhiba gari adu mai thakhibani security na irang adu athengbada laksin bangamki asokpa ani adu hospital da pukhatuna layeng laba matung ka hena soglaktabadagi puthakre amaromda gari mai thabada chenaba sing fagale hairi Maring Furupki Chahi Khudingi Pangthoktuna Lakpa Thauram ama oiriba Panthong Sariba Mafam Singh Masak Khangdaba Singna Tang Kun Humdoi gi ahingda thugairam le hairi Panthong Saba haibasi Maring Furupki oina ahalaman Singhi haktaktagi chatnaduna lakpani masina mafam asida Maring haiba Furup ama khundari haibagi khudam changdamni Yelhau Furup ama oina punna nungsi chana na hingminasi makhatana asigumba thawong asi tawbiganu haina Funal Maring Khulgi chairman amadi secretary na wafam kaya thamlakli Panthong Saba haibasi aikoi maring jati ama sida lei haibagi adugumba larba khudam amani aduna ngasi khangaudana March ki tarik kulhomdoi gi ahingduda sumaina masak khangdaba singna aikoi gi Panthong Sabasi thudektuna langthoktuna sumaina tawbasi aikoi Funan Maring goina yamna nungaitaba phangdokjari khangdaba mi singna miscreant singna tawbirambasi tasengna hairabadi ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯃꯈꯩꯁꯤꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯤ ꯅꯣꯡꯃꯗꯤ ꯁꯤꯒꯨꯝꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯊꯧꯑꯣꯡꯁꯤ ꯆꯠꯊꯔꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯔꯛꯇꯕ ꯌꯥꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯦꯜꯐꯁꯤꯡ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯅꯕ ꯑꯄꯤꯜ ꯇꯧꯖꯔꯤ Security Force singna ngarang litan amusung mongkat chefugi mathaki area singda saramba bunker taruk thugai khre hairi police tegi fangba pauda area asida lona yadaba mongda saramba bunker ayamba thugai khre makha tana pamdaba thogdok thoktana ba security na akanba chiksin thorang lokhatle hairi Manipur Laingakna Lairaba Miyamgi Haksel ki Tengbang Pinaba Paikhatliba Chief Minister gi Haksel Tengbang CMHT scheme amasung Pradhan Mantri Jan Arogya Yojana PMJAY gi matangda miyam wakhal tahanbagi thoram ama Thawbal District ki Landing Higher Secondary School da hangliba relief camp ta pangthokre Manipur Laingak ki Directorate of Health Services ki makhada leiba State Health Agency amasung District Implementation Unit CMHT PMJAY Thawbal anina khutsamnaraga pangthokba awareness program aduda State Health Agency State Nodal Cell gi IEC Manager Rinsofi Chamoy IT Manager Irengba Michael Finance Manager Ningthozam Premzid Thawbal District ki PMJAY CMHT ki District Coordinator Haubam Sankhana CMHT amasung PMJAY card kana kana na saba yai mafam kadai da sagani matau karam na sizinagani haibiki matangda wangangki awareness program aduda more de gilakba IDP singna sarugyakhi Residential School ama oiriba AG Memorial Academy Thawbal Charangpat Mamang Lekai gi numit humni chupna chathagadaba Annual Sports Meet English ni kuntaruk ngasidegi mahairoi singi tongan tongan ba cultural show kaya ga loina na hogdokre Thawbal Charangpat Mamang Lekai Canal degi mahairoi singna Charangpat khul manung fauduna puduna lakiba sports ki maira adu school asigi principal Thiam Master Singh amade CR Academy Charangpat ki founder Thiam Sanatomba adina school campus ta maira chukhatuna hogdoki numit humni chupna chathagadoriba sports meet asida football thangta amadi athletic games kaya yauna indoor amadi outdoor game kaya punna masana kunma thoida mahiroi singna changdam nagani hairi paugi marak thana tema break amata longminase
Free ENT consultation camp at Siza Urban OPD. Lakliba March ki tarik kun ga humdoy dagi kun ga nipan phawba Siza Urban OPD kay sampata free ENT consultation camp pangthok chagadawri. Adom na nakong naton amadi khanaw ga mari lainaba nungaitaba laibiragadi. Siza Urban OPD kay sampata numidang pung mga dagi pung tariat phawpada lakpiduna khudong jaba si lobiho. Ako pa marol gidamag Siza Urban OPD kay sampata paw phawiro. NEET Achievers na sinjaduna lakliba Mars ki tangkun gahumdoy deki NEET UZ English ngani kun gataru crash course ama Future Roots Edu Academy na sponsor tawzaduna full scholarship ta hosaragani NEET ki experience layer faculty and mentors singna last minute quality revision probable topics and questions discussion weekly test and exam tactics na chingba courses sida cover tawzagani Tada! Hindi magigano. Alam mo mo. Sige yung say, next time tinacheksin na laksila ka tamang kabanine. Dadarang se, juhar habaga am takitarbo. Asum na, mayam na machalbo nga option lugum. Masige yung masibo, aso yung ang ko kada batagi. Next time tina ngapseli. Next time juhar habating ngakok na nakasim mani. Zaman check mo isi na mana, concrete katok na tinaba matanda. Kapang amuk na enggal adli. TMT, strength is in the quick. Honglagli ba punsigi lampisida aray ba tsaba yaba makai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break imatong taram nokchare loishalakpada maroi papa omokana pizare Ngarang numidang Churachandpur da miyamna CRPF na sizinaba winger ama mai thakre Amadi Maring Furuki Panthong Sariba Mafam Singh Masak Khangdaba Singna Thugairam le haire Hauzik Fawbiga Noon-Istv na Sandokchaba Manipuri Pau Matang Stalo Zere Miring Tabiri Bupum Namakpo Amokana Kurum Jare